Mayam Okram Jari Adam Yangbiri Bas Impact Talk to Manipurni, a Pinky Okram. Ngasi a quick studio da links in Biduna Libiri Basi, Instagram account Pai Biriba Kudimukna, Masak Kangdingi among the Maming the Soy Soydana, Kangbiraba, Adugumba Misak Amani Haizage. ManipuriWeddings ki co-founder amadi managing director ni maming oina panjarabada Sanjeeta Aheibam mahako unabagi tanjadu lauzage ahama makta da Sanjeeta bu taram nokchari. Thank you so much. Aduduga ID sigi opportunity se pibagi damakta yam nungaizari haizani ko akhoi gi sulai bak phabani haijage aduga Sanjeeta ahamba khangjaning base isagi background macha amatang kadai dagi no kari tawri schooling kadai da tawri about the family haujikna kari tawri haibagi matangda aise genodi hujikti wangkhai do onga leire ko aduga asing bagi di naram thong lai sum lek tagine aduduga ai little sla da tamme and then geno tora kanda sum mathang toraga ai masters in literature tore aduga asing gidi aise cultural studies ki background ma yawa aduduna cultural studies ki background de gi sum laktana hujik weddings ki interested da mo wedding studies to leire hai tare okay so akhoi Instagram se hang ma matam da akhoi da suggestion ama pi besida ManipuriWeddings se thokpa di dum thokpa adu nong bata follow toraga yenge na di khanda ba handakti study se tawda ba yada ba na follow toraga yengzari haizari ba ko maduda khangna ba budi myam leramani adu khangda ba singi da makta haiba tare ko ManipuriWeddings haiba se karino masina tawri ba thabak sing se karino kari services sing konseli haiba da madu ki matang da haibi ManipuriWeddings ha kanda di ko asing ba di ai hana di ming han ang clarify tong ninge kai gino da ayam ba mi sing na akoi da refer tor pa kanda ManipuriWeddings aina refer tor eba but ai di akoi na ihan hana thabak se conceptualize so hiba matang do adu da di ManipuriWeddings aina hai di Manipur da lai riba wedding makhal mayam se hai di wedding makhal mayam hai di wedding gi festivities hai ba yai digi wedding da chatna riba fashion trends makeup adu ada adigi own pot oigera na traga furniture interior loi shunaba yaure wedding haira kandadi adugi mayam do adudubu haidi showcase tonaba platform amo oina semgibane ba adu semaga akoina tawge na khangibadi ngasai gi akoina thabak se tawge na khanbadi wedding planning consulting firm amo oina adumaina kano tawge na haidi establish tawge na khanbane ba adu wedding planning consulting firm se kaino ha kanda mina akoida hang kanda wedding planning tawbra hata hange ba natte ba akoi wedding planning tawbagi wa natte ba akoina tawdoise ngasai gi wedding planning tawba matamda changiba adi keno mayam hadi nuances mayam hadi details mayam ama leidana ko samna ha kanda isana wedding ama plan tawge haba kansida kadai degi hawra kanda plan tawga dege ja khoi khangba ngamde ba but akoi gi platform sida la akanda di ngasai gi makeup haibane degi potloi haibane sana lupa haibane phi haibane adu hana uiba but adugi nataba adugi manungduda kari chalige samna ha kansida lohongba gano tawdring lohongba thaw tare nipan watlingai degi kari plan tawra kanda kamaina yam kumna thabak se tawba yagdagi habase sisigi consulting se akoina client sing sida piba adugi thabak tu neba koin doise haidi ngasai gi phije leiba budi chatlani ko ado baden phije karambana hujik se chatnarige karamba makhalsina hena phajana urige natra kanda na kanana karamba product puthore ige habadu adugi do haidi kadai da phange khotle kadai da phangi kanana kari tawri habadu adu do khanghanba gi wanida adu da koina adumaina information do pibiradi mi duduna ngasai gi magi decision do lawbudo wadedana thabak se lai tho halle ne ba adu Manipur da atopa entrepreneur mayam lai ko atopa talent na pikthalaba mafam mane haisagi ko masida atopa thabak mayam tawba su akoi thengnare ko interview loba matam su makhal gi masagi haising jaba mayam leba mis interview loweba ado Sanjeeta na atopa thabak tawdabida aise sugumba ma consulting firm ama ko luhong bagi da makta sumaina puthok taragadi kana gani ai khatana tana miyam gi da makta su kana ba amadi oiga dawri bane su soidana masi kana gani hairaga hawdora ise karamba wakhalo lakpadagi no Asingi di haidi akui isa gi struggles mayam je sidagi hawdora kibaneba struggles mayam ha kanda di akui je Manipur da budi miyam budi lei ko adui tarasu mapanda leiba mayam amasu adegi geno da leiba Manipur da leirasu kadai da kari chatnari ge khangdaba mayam ama leiba adugi mayam jina haidi ngasai gi information je hangba kanda ai gi indoncha ai gi imanabi da hangbadang natana haidi online da hujiki internet ki yuk ni dana ko haidi mi khudi mag jio gi phone am paira kanda dum haidi
information se dum note down to ba ngamabane ba ado ngasai gi adum information se available ohengadaba se information se leiramde ba ado thiba su wai adagi mingonda hangura kanda su oh adu budi tawbane ba adu mai gi do paisa kya lobano di khangde harakani ba adu maina tawra kanda haidi struggles macha macha akoina thengnarak pasing do adu dagi di akoina sum khandara kanda ai gi husband jiga ai ga se sum khannarak pane ba ko haidi akoi ai ibani gi wedding planning matam da su yom wagi ba akoi se haidi imung da narak pa yelak pa mayam ma yaudana adagi mana mapanda leithokki ba aina side laira kanda struggle tawki ba mayam do adu dana haidi discussion mayam ma phone da tawe but haidi kano photo thana rasu haidi adu website tu da changa ga si gi information je uradi haidi aduna laidana hek information do lower again do website today available oibani natraga Instagram page today available oibani haidi o yenga ga dikhangi dana ko adu gi myam do khaluraga akoina hojiki consulting firm je tawse na khangi bane ba ado sigi wa sidang natana haidi like lohongba plan to matam da haidi ke haitare aina khangning ba adu do kanda mingon de hek hangu ba su ikai ja ba information mayam ama like aina ngasai haijagi bu do haidi magi skin decoration do yam phajagi yam tangam gani he di khallani ba isana but akoina tangam gani he khalla kan da hek hangu ba di ikai ja ba ado ngasai gi mi du da direct hang ba yi mohota consulting firm sida akoi gi Manipuri wedding sida la akanda sumba decoration to ba kan range kya da leiga da ge hena hangak pa du di ikai de da na ko haidi kai gi no da ma pan thong da hang bai wanate akoi de dui thabak to taw laira bane hai ba gi ko aduna adumaina tawnara akan du da di haidi ngasai gi si gi pot se kanarakani hena akoina sum khanbadagi tawhibane ba aduga koina Instagram sida uba matamda ko hoi ngasai Sanjeeta na so haibi ko mayam na di wedding planner oina uiye akoina so yengba matamda confusion gumba kharasu photo mayam sina akoida kharasu confuse o hele ai tare ko celebrity gi photo yauri Manipur gi film kumba heroine gi photo mayam su yauri akoi manda uba phange de soma ui plus adugi mathakta mo akoi gi yamna friends hai tare ko adum any common people hai tare makhoi gi photo su hek phajaba designer wear sela kanda yaurom bagum basu oiba mada aduda mo khoi ne khali se wedding planner oiba taraga di makhoi se kari tawram gani haiba wahang do amadi akhoi kok to dum leire ba makhoi se yum da chatlaga mogi kaina ga borga se unaraga ko akhoi na khali sa an ba film da uba ama wedding planner ga na khoi na wakhan da saga cheiba yum da chatlaga e noi sumaina pambra noi gi sumang se dana kari tawhaningi imung dana kari tawhaningi leina kadai da thet pa haibagi moina sketch ka tawraga papat ka tawba mayam do adugumba tawram gadra haibagi wakhan di amusu dum khanjaiba but Instagram sida sumaina hap ka taragadi mayam na follow tawbe henkalakani natraga likes tawbe henkalakani akhoi se kana rakani haibase hana dagi dum account se hangkiba matam da confident oibi khibra kamaina tawke si asing kidi ngasai ai adumakti hedi likes hengalap yi followers ki jadi ai yam kanna khanjalu deba akoi ni Instagram account se hangiba matam jida akoi ko Instagram account ma lei Facebook ma lei adigi website ma lei ko akoi je gano je platform je ahum ne now akoi wedding magazine na masu lei and akoi na sigi platform yam je tawge na khangiba kan sida ko hamra akoi na khangiba je ease of haitare work akoi da yamna like thabak se kamaina like thohan ga da ge heze haidi ai se thaba ama plan tawdore hai kan sida kari dawra kan na hena line keno je audience sing sida khanghan bangam ga da ge heze adu hana khangi ba aduga sam ha kan da akoi ne Instagram da photo haptana digi Facebook da video haptana tori ba myam je si gi di ngasai gi akoina piri se ngasai keno akoi gi followers sing sida inspiring oiba haidi khatang inspire to moibu haidi looks da bu oiro natragan da fashion da bu oiro inspire tawgadaba photo sing do khangatlaga hapane ba aduga akoin to isisu just haidi photo me hata phajai na hapusu na teba we akoina haidi wedding ama plan to pamatam da haidi nupi amana haidi ngasai gi bride amana wedding am plan to ba se si je haidi ngasi ai si set ke hara kanda hayeng ta set lo tholok pangam ba natte ba natragan da ai gi luhong ba da si tawge hara kanda hayeng ta tawbo ngam ba natte ba meticulous planning ama darkar leba haidi kadai digi information source tawni information dang natana product myam do kadai digi logani natrakan da kadai digi leigani khokani haina ma thiram doina ba thiram do thiraga humma ganda hujiki ma
ꯀꯩꯅꯣꯁꯦ ꯂꯨꯛꯁꯦ ꯇꯥꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯗ ꯅꯠꯇꯅ ꯑꯩꯒꯤ ꯃꯦꯀꯞꯁꯤꯁꯨ ꯍꯥꯏꯗꯤ samna ha kanda aigi mai siga aigi facial features siga chanagadaba makeup artist se kanano bok thiram doine ba hamra adugi mayam do haidi ngasai gi akoi sina geno do magi photo do reflect tobodo haidi mana thadara iba eno se ke hai tare mana thadara iba work mayam do haidi ngasai gi research to giba khokhiba mayam do adu do akoi na uiyeba photo sigi keno sida photo sigi keno hai tare photo sidegi like recently yam inspiring oiba keno ama wedding ama togi ko inspiring oiba haidi of course haidi keno budi khara high profile wedding budi oire adu tarasu ngasai gi bride sina ne gambra magi luhong ba se si je plan to se jan keno magi luhong ba din october dane but mana wedding planning se january de gi horeba kari gi no ha kan di mana luhong dringe dane magi ngasai gi luhong ba gi nuances luhong ba gi meaning sing se si se loin mak khangninge aduga luhong ba ta tawriba rituals khudimak se si si gi meaning sing je khanga matungda ai geno do ngasai gi magi potloi du hokta customize toroga set khiba haidi aidi thainagi sumaina chatnarak pado adu dukan da sumaina meaningful oiba phi degi sumaina meaningful oiba kano se geno dress se setningi khotningi haira kanda adu gi koi photo me am hap khiba adu da akoina tawrise adi just haidi photo me heda khangatlaga hapasu yaubudi yawi ko adi sometimes haidi like yam phajara akanda adi yamna geno yam trendy or akanda kaigino da akoi di fashion trends to follow to de yade kaigino da lohongba is all about fashion andadana adumba myam so adi huziki generation da na hele anigi ke bagi mawbagi oibani na phajabaju khandaba yade but ngasai gi bride to na magi mamana ilamba thainigi phido illaganda ngasai gi keno torpase kundoleng opase sadi it touches you know one chord of your heart aduduga kitang emotional zu oi ko khoi zu hegeng bada thuklauba ma poeba adumba information sing su khoi gather tawra kanda dum hap chayeba hamra aduduna akoi je just fashion gi na te just haidi yamna keno tawbadang haidi phajaraga dang loideba akoi dadi stories like that worry mayam do and it appeals to us aduna dum haidi keno su haidi pinky su urangani ba akoi gi wedding magazine da akoi na brides ki story mayam happy do haidi moi gi keno haidi luhongba matam da moi da khwai gi memorable oiba moments sing do kai oi ki ge kaina akoi na hanga kan da moi na hairak pa wahai sing do something which will remain with us forever and luhongba haisidi ko aseng gi di akoi na sum yenguraga di lugano pokpa siba luhongba haise sisidi kano neba milestone neba life da ada pokpa ga siba ga jidi akoina plan to wangam deba ai pokpa da ai gi susti do kamain to ga da ge hese ai plan to wangam deba sira kanda sira matung da kai to da gi so ai khang deba but wedding is something haidi aina yamna intimate oiba ai yamna personal oiba moment amane ai gi life to da khwai gi ge haitare a turning point amo oidoineba adugi turning point se how do I want to celebrate it haise sis neba koino wedding Manipuri weddings sa koino otningi se okay ade duga hojikta Sanjeeta na habibodo laithohan bane haibasida laithohan base miyoi kaya agidamakta di kanaba ma oirineba karigino haibada aina aigi lohongba matamda ningsangba matamda shopping se ai yaudra chat taba yadaba sing loina mak oirakpodo pot macha ama leibadagi achobam leibadagi karigino haibada aina aigi iche natraga imada ai adugumba pame haiba matamda aigi generation aina leiriba generation hingiba generation duga mokhoi gi generation duga gap se ma ama leibani na mokhoi gi apamba do moina pame na lerakpodo khoi nek pamda bugumba conflict se thokpurina pot macha gi so ai sum chatlaga kaina se lohongam dai de phajagadab se kathek toin ne wasu wari neba adugumba mayam du laitho halaga for example Sanjeeta na hai ko lohongba matamda potloi hairaga phi se kari darkar oiga haiba matamda imungda ahalaman yam leiraga su pot chai sing se own pot oina pirakpa matamda asokki matik yame phi dagi anouba punsi enda khong thangjan banina aina aigi incident ama ningsangba matamda akhoi su lohongba loiraga sina imada gift oina pigada bani sina nogi ini hoida pigada bani
loina ma haizari ne but ai su adugi matam duda excited oiba haigadra aduga yamna thabak chinba matam su haigadra overloaded information oiba gi su haigadra ai gi ikubo ki pot se yarak na ai piba ka oiba okay ai ngonda si nang na kubok ta piga dam ne di moina di hapsari ne ba ai na du kaurabani na mayam gi se loina mak piba lora ai gi ikubo gi piba kaure ba ko then in impo na nang mayam gi loi piraga na kubok ki di pi de haira kan I feel bad ai se thawai no ai mandabagi khudak tu da ai gi husband da ina hairaga yarak boy khali ne bai wakanda yaudi yaudi ne ba pose aina chatla khudakta timex ki dukan am chatla ai ghari ma aina ngamjaba budget tu gi matung ina leiraga pi ba so adu maina kari gumba adu gi matam du da manipuri wedding se leira me khang ba taraga di aina contact tawram ba su ai na tra hai bi adu gi matam dai su thabak ne amane mayamna waraga leiba adu maina to ba miyam gi damakta di amuksu laitho hali ne ba mane adi akoina ne wedding adi akoida consulting gi damakta lakpa missing se si sida akoina ihan hambada hana moida hange ba consulting se karamba makhalgi consulting pam ge na haidi kamba makhalgi consulting pam ge ha kan di just haidi akoi gi keno dang vendor dang khangning bagi haidi keno da tent house na kanana tawrige decor na kanan tawrige floral design na kanan tawrige invitation na kadai de phangada ge habagi information du dang pambra natraga na akoina haidi yamna detail oina hambra guidelines ama pibi ba pambra haina hange ba aduda geno se ayambana haidi grooms adi ko haidi groom haidi ayambana nupana su contact or e kai the grooms ki site ki thabak se am yambani na alda moina akoida hange eba atopa kari to goya ge na hange eba like for example pham thaba lakpa matam se haidi pham thaba geno se pot loba chapai se haira sine ko pot loba chalura kanda hala akanda pham thaba gi ko pagi mamang sida ngasai gi akoi gi geno se furniture se kadai da kamaina mong tara kanda thahan gadagi khothan gadagi haibagi keno su moi gi burden amane ba haidi nupi du na dias na gandagi phone da haira ani aidi smain thabira modu tobira moina but most of the time adugi space later ba su yawe adu du kanda adugi phang da ba su yawe adum kanda di haidi akoina suggestion kamain pi ge ha kan sida keno do pham thaba kan sida aidi phamung nei hanagi decoration gi keno sing do hana setup han toksalo aduga edi nongma mamangda nang keno do pochai myam do hana mafam chana thambiro adegi singdokpa singjin tawbagi damakta noi lesabi khara ne aga main tawbiu kopiu kana akoina hana taeba ada pham thaba adegi keno koina gi achapot tawringai da moi keno gi hayeng do hongbada tonggadaba sendan do adu leiba phangdaba yaweba haidi leiba gi matam leihogdaba yaweba hamra aduduna akoina adumba mayam macha haidi like nang luhongba nimit sida si se ka doini adugi matung aidi adugi mamangi nimit tuna si gi thabak se tawdoini adugi mamangi nimit sina si gi thabak se tawdoini na khoina list macha checklist macha semjayeba adu do koina moido offer taweba once akoina offer tawra matung dadi mana o ai ngasi di si thabak se loi gare si thabak se loi gare na mana cut out aidi sum cross out to taradi aidu kamta chithana na hodare habegi confidence tuma su leiraga ma hayeng boro da masak phaja doine ba natra mane lohong base maitai gi haina bam leidana lohong base thodok ama ni hekta di thue na mane chithana da ho mayam da maram oiraga imung ani da khatang sauna ba gumba adu wale haiba adu gumba mayam dubu laitho haliba haidi ngasai gi laitho haliba haidi organize khatang organize ohen bado haidi checklist tuma yaw taraga di akoi da komi de na thabak se ko adu na adumba consulting macha akoina tawrise ko admaina information share to ba break ki matam yori aten ma break ma khatang lawjage break ki matung da akoina khangning ba mayam leri impact news pu mi engta dona lebiu mayam ba mukha na taram nok chari adom neng biri impact talk to Manipur ni ai pinki okram ngase akoina unajari basi Sanjeeta Aheibam Manipuri Weddings ki co-founder amadi managing director ni mahaka mukha na unajage amukha na taram nok chari break ki mamangda khangning ba mayam khangkre hauji khangjaning basi Manipuri Weddings se mayam na khangnara ba matung da phajana thabak tawrakpa haurakpa matung sida ithandana thabak tawba yada bani na for example any firm amada telephone okna na ba mi ama laigani email hanna na ba mi ama laigani so admaina group ama ai gi darkar oi bani na hojik mi kaya muk na pullaga thabak se tawminari makhoi gi matang da su matek ama
ꯑꯩꯈꯣꯏꯁꯦ ꯌꯥꯝꯗꯤ ꯌꯥꯝꯃꯦꯀꯣ ꯑꯗꯣ ꯑꯌꯥꯝꯕꯅꯗꯤ ꯐ꯭ꯔꯤꯂꯥꯟꯁꯔ ꯑꯣꯏ ꯑꯩꯒꯤꯗꯗꯤ ꯐ꯭ꯔꯤꯂꯥꯟꯁꯔ ꯑꯣꯏ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯔꯥꯏꯇꯔꯁꯀꯨꯝꯕꯁꯤꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯔꯃꯅꯦꯟ ꯑꯣꯏꯅ ꯊꯝꯕ ꯉꯝꯗꯕꯅꯤꯅ ꯑꯗꯨꯅ ꯄꯔꯃꯅꯦꯟ ꯑꯣꯏꯅ ꯊꯝꯕ ꯉꯝꯗꯕꯅꯤ나 ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯄꯦꯁꯤꯁꯨ ꯍꯥꯏꯗꯤ ꯑꯩꯅ ꯌꯥꯝ ꯄꯤꯗꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯀꯩꯒꯤꯅꯣꯗ ꯑꯩꯁꯨ ꯔꯥꯏꯇꯤꯡ ꯍꯥꯏꯗꯤ ꯀꯣꯟꯇꯦꯟꯠ ꯔꯥꯏꯇꯤꯡꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯂꯥꯛꯄꯅꯤꯅ ꯑꯗꯨꯅ ꯑꯗꯨꯝꯕ ꯍꯥꯏꯗꯤ ꯐ꯭ꯔꯤꯂꯥꯟꯁꯔꯒꯤ ꯁꯦꯠ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯣꯏ 10ꯃꯨꯛꯀꯤ ꯁꯦꯠ ꯑꯃ ꯑꯗꯒꯤ ꯄꯔꯃꯅꯦꯟ ꯑꯣꯏꯅ ꯑꯩꯒ ꯑꯗꯨꯝ ꯊꯕꯛ ꯇꯧꯔ ꯂꯥꯛꯄꯁꯤꯡꯁꯦ ꯍꯥꯏꯗꯤ like from May onwards May dagi hauna hujibokta thawak tawra'ise sisije akhoi May hai handak chahi yo 2018 ki handak chahi gi May 2018 se sidagi di akhoi train thoimok se si adum close knit oina thawak tawra'iba sida haidi akhoi gi research and development team ama leire adagi business development executive kangu haidi group ama leire adada business keno sina research and development teams na kaidoge ha kan sida ngasai gi akhoi gi magazine gi bu oiro adagi website gi bu oiro adagi Instagram gi bu oiro moine keno khara tawra'eba haidi research khara tawbira'eba research khara tawbira'edi samna ha kan sida akhoi na potloi gi matang da photo ma haptore hai tardi potloi sida keno seasonary motive sing je si gi maming mathabu oiro na traganda adugi matang da keno di certain history bu oiro concept bu oiro potloi gi concept ki matang da bu oiro adum information provide tawbirak na bai damakta moi ani ma leire keno ga Priti ga adegi Pritibala aina ai naung pising ne adu moi leire adegi business development executive keno Neha Posangbam ai basically ma se ai keno su PA su oiri adegi business development executive su oiri adegi everything ga keno da masina haidi akoi gi marketing gi keno se team se entirely head to bu chap manare haidi akoi gi advertisers porakpa adegi vendor sign up toba adumba mayam se mana loimak tawre aduga maga hojik inong nong na keno recently join toba Sanatombi se hana akoi the writer haina Sanatombi thokchom da mana hana writer oina hana leirambane adu hojik na muk ma Neha ga join tawra kanda mabani team ma sem gare business development gi adu kanda aduma leire then akoi gi ai like most important di haidi source of haidi inspiration adegi koi thabak tongmina badi se Lucky Daina Lorembam ai sister in law se si ibani dum haidi ibani se wakhanju haidi khatang different oi kai gino da mana khara ayondegi chahi se yamde aduna moina khara upbeat oiba hujikan gi information gumba se khara yamna hena lei adu kanda magi input adega taurakanda ibani se co-founder oina leiminabaneba adu leire then we have writers di yam lei gare writers di Eliza Nongthongbam Jessica Nikita Laipubam they are all writing for me adu dukanda haidi ManipuriWeddings ki damakta mayam ibir eko then aduga khoigi thabak mayam se sije macha mayam manage tawdana mi mayam se on time thamise akhoigi operations manager eki adu duga most importantly akoigi di haidi akoigi ManipuriWeddings ki oina hai taragadi ai husband je my out the day haidi thabak se kai tare it wouldn't have happened kai gino da ma aina yana na ai je long bada yang ngawe ba singidi I call myself haidi a wedding enthusiast ado masna noi photo geno sida haidi ngasai gi information je adum haidi si lohong ba sida si thabak se taw gore adegi na chom je yam trendy ore I adu tawre khotlei habe je khoina November swai degi sum note to bo hore e ba ko adegi lohong ba chapa matam sida keno se wangkhai phi je yam kana trend chatnarak pa trend adu tawre khotli na taw ba ai husband na why don't you do something about it haidi na on the information mayam ma leire adu tawbadagi mana I'll do whatever you want and I'll give you whatever support you want do nang tawro hain tawbadagi singidi financially as well as emotionally as well as marketing brain di magineba adu kanda mana tawra kanda haidi aigi information aigi research to aduga tawra kanda akoi humje dum discuss tawraga khotlaga sigi se oigibane amaga yum palaba matungda ko amana mapuroi bana maki nupi sida ko adagi nupi sida maki mapuroi basida support tawna ba matam da ko paisa khatangi wasu na te emotionally support tawna matam da sida thajaba ama haidi pibirido haidi confidence ama pirise sisi am important we na khalleba like haidi ma je Hyderabad ta thabak tawraga leine hojik se ibani se haidi tongan na leirine but then he knows that haidi agano aina tawriba thabak sida ije thawai am yawe se ma khangbi nang tawro hin thadora avane
ꯉꯝꯗꯦꯕ ꯑꯗꯨꯅ ꯇꯧꯕ ꯉꯝꯒꯅꯦꯅ ꯈꯜꯂꯒ ꯁ꯭ꯇꯔꯦꯡꯊ ꯑꯃ ꯑꯣꯏꯔꯤꯁꯦ ꯑꯩꯕꯨ ꯇꯧꯕ ꯉꯝꯒꯅꯦꯅ ꯈꯜꯂꯒ ꯍꯥꯏꯕꯤꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯑꯩꯅ ꯇꯧꯕ ꯉꯝꯕꯗꯣ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯀꯌꯥ ꯑꯃꯁꯨ ꯇꯧꯕ ꯉꯝꯕꯒꯤ ꯏꯁꯥꯗ ꯁ꯭ꯇꯔꯦꯡꯊ ꯑꯃ ꯂꯥꯛꯏꯅꯦꯕ ꯄ꯭ꯂꯁ ꯏꯆꯟꯅꯨꯄꯤꯁꯤꯒ ꯑꯃꯨꯛ ꯒꯨꯗ ꯕꯣꯟꯗꯤꯡ ꯑꯃ ꯂꯩꯔꯒ ꯊꯕꯛꯁꯦ ꯇꯧꯃꯤꯟꯅꯕ ꯇꯥꯔꯒꯗꯤ ꯏꯃꯨꯡ ꯑꯃꯗ ꯅꯨꯄꯤꯁꯦ ꯑꯗꯨꯝ 3-5ꯗꯤ ꯑꯗꯨꯝ ꯁꯨꯔꯝꯒꯅꯤ ꯌꯥꯝꯗ꯭ꯔꯕꯗ 3 ꯀꯣ ꯑꯍꯨꯝꯁꯤꯅ ꯄꯨꯟꯖꯜꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯅ ꯇꯧꯕ ꯉꯝꯕ ꯄꯣꯠꯅꯦꯕ ꯃꯁꯤꯁꯦ ꯉꯝꯃꯦꯕ ꯑꯗꯨꯗꯨꯅ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯂꯦꯝꯅ ꯂꯩꯕ ꯍꯥꯏꯕꯗ ꯁꯥꯎꯕꯤꯒꯅꯨ ꯂꯩꯔꯤꯕ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯅ ꯂꯩꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯒꯚꯔꯟꯃꯦꯟꯠꯒꯤ ꯊꯕꯛ ꯐꯪꯗ꯭ꯔꯦꯅ ꯉꯥꯏꯗꯨꯅ ꯂꯩꯔꯒ ꯏꯁꯥ ꯏꯊꯟꯗ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯕꯒꯤ ꯃꯍꯨꯠꯇ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯦ ꯌꯨꯝꯒꯤ ꯅꯨꯄꯤ ꯈꯔꯗ ꯈꯣꯝꯖꯜꯂꯣ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔ ꯈꯣꯝꯖꯜꯂꯒ ꯍꯧꯒꯠꯅꯤꯡꯕ ꯇꯥꯔꯒꯗꯤ anything we can start ꯍꯥꯏꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯁꯤꯡꯒꯤ ꯍꯥꯏꯔꯗꯤꯀꯣ ꯍꯝꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗꯒ ꯊꯣꯛꯂꯛꯑꯀꯥꯟꯗ ꯋꯥ ꯉꯥꯡꯗꯅ ꯇꯧꯕ ꯉꯝꯃꯤꯁꯦ ꯂꯥꯏꯛ ꯑꯩꯒꯤ ꯃꯥꯗꯔ ꯏꯟ ꯂꯣꯁꯤꯅ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯒꯦꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯃꯥꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯦꯕ ꯃꯥꯁꯨ ꯈꯪꯉꯝꯗꯦꯕ ꯍꯥꯟꯅꯗꯤ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯀꯩꯅꯣꯁꯦ but always haidi she was always very positive about it haidi noin tawramnina haina ko noin tawramnina akoina mateng pang tamnina haibagi magi positive kano energy ma haidi positive vibe ama mana pibiba do aduna so akoi dum haidi ibani lucky ibani se nonga made nimita buk chatle hai tare kai you know da akoi je vendor amamu unnani ko adagi nungdang daga se thengna haidi mi singa se la akan daga haidi client visit sidi akoina kano tawba yadabani na ko sometimes hujikti pung mari da numitare but then keno do numitara ju haidi keno gi decline du gi di madi office halakpa matam do oidoinina adu do lakpa matam da discussion tawba matam da haidi adum keno ai mother in law sina whatever keno do kai tare maning da tawgadaba thabak mayam haidi imungi thabak inkhang mayam ama leirina ko adugi support se mana dum support system je oi leirabane ba adu na khoi tholaga tawamisine adu nam kalakse yo khoi gi impact tv gi ngasi talk to manipur yengi ba mau oira ba hai tare ko ngasi gi wari se taba matam as chae haram dine ba no adu ai manabi loidamak aduna imung khuding makta ko sumaina somgi yumda nungsi chanana leise sumaina nungsi chanana leibisa tachu nungsi chanana leibadum oisanu haijage duga last one magazine se manipur gi oina ahan ba manipur gi khatana tana north east gi oina ihan hana puthokpa lohong baga mari lena na puthokpa magazine ne na haibire ko yeah fashion adagi lohong ba adagi not only that but haiding asagi wedding industries da leiriba vendor mayam je vendor makhan mayam je si sibu haidi platform ama khatang da pora iba akoi isne ihan hambane haijaninge hadi ahamba sune ko haidi ga gino ai research tawre like this is the first time adu dukanda akoina geno tawgise haidi akoina magazine je puthokri je ga gino ha kanjida internet paidaba mi khara su dum leiba haidi instagram yaudaba facebook leitaba natra kanda geno do website ta geno dawdaba information haidi internet ge information lawni khangdaba haidi lawge harna khanda rasu haidi reading haidi ga tare reading crowd ama leiriba paningba haidi just haidi keno da phone da dang screen dang yening daba adugi damakta khalla kana koina magazine je puthorakibane ba okay ati to masigi magazine se masina konsoliba magi content sing hai tare ko content sing se kari oigane koi viewers sing gi damakta ten lapna mathang hai biyo hai tare keno se ManipuriWeddings magazine je ko asi je keno di aigi husband ga adegi keno aigi koi research team siga adegi keno koi team ma'am je khanara pa kanda di akoina ngasai gi cultural ambassador ama oina puthokpada su ikairoi da pot ama oin toksena akoin thabak se tauhibane ba haidi samna ha kanda cultural ambassador ha kanda di kaino ha kanjida manipuri wedding gi matang da oidi oiba haidi wedding fashion cover tawni adegi keno de manipur gi fashion industry makeup adegi decor adegi makhan gi industries me amam le invitation bu oiro adegi keno gi bu oiro haidi health and fitness ki bu oiro adegi jewelry trends ki bu oiro adumba mayam do adugi platform ama su piba but something which also talks about the society aduna samna ha kanda akoina couple goals kind ka hapa kanda keno gi sir w gi interview adegi Mr and Mrs dongal gi interview ga haptana khotna torise kai gi no ha kanda society akoina cultural ambassador ama putho toinina ngasai gi magazine sida yaudaba yadaba keno khara leiba flavors khara leiba flavors haijarage bako and the flavors khara leiba ado flavors sing je kai kai na oige ha kanjida
ngasai society se da haidi wedding sigi position se kaino haidi marriage haiba sigi kano se kaino haidi importance se kaino adagi ngasai kano fashion industries na kamain tauri adagi fashion industries se just aidi kano dang natte aidi ngasai kemo gi wa dang nataba like chungkham rani gi story ma koina happy se rani handloom industry gi kamaina rani phi se hogdoro khibeno adu ka chungkham rani sna tauri ba thabak se karino haiba gi information ama akoina story ma share tauri se adu siumba story myam je hapchalagadi sumaina story myam je okay siumba story myam je siumba story myam je si yauragadi haidi ngasai gi akoi gi kano se magazine se complete oini na akoina khangiba adu neba adase da yaura ibase wedding trends yaura ani decor trends yaura ani fashion yaura ani adigi stories of couples yaura ani successful couples whom we can look up to as our haidi akoina kya haitare inspiration ama oina ko haidi yeng naba adigi ngasai gi kano haitare akoi gi life lessons launa bai damakta adudang natana health and fitness ki matang da so health and fitness ki matang da ha kan da akoina yai pha ba kaina ngasai gi kano se di mana story kano ma koi gi kano ma content ma ibira ise say health is very important in order to look beautiful and they not only that they rajpriya yumnam gi makeup ki matang da and skin care kamain tong ni gi matang da dum mayam do haidi manipur da su si mayam che loi ma available oi ne ba why should we go out haidi ma pan tho kan da thiru bai darkar laite ba adu loi mak available oi at the same time haidi manipur se yamna innovative oi ba yamna enterprising oi ba society mani na utpagi wakhan ga loina na koina magazine se conceptualize so ne ba thank you so much thank you I yamna akhoi di mi si wa ngang hal lage na ko bani na wa sing ango hai bus da laire information do mayam da khang ba darkar oi bani na som gi chillaba matam dagi nongan ba dagi numita bu ichen pi ga gari ga chat mi sina ngasi matam khara kai thok piraga khu gi studio da leng birak pa wari sana ba masi yamna nungai je duga tungi punsi da su hojik tori ba thabak sing sidagi hena hen kat na ko yamna chau thu oga lairiba thabak tongminerba mayam sing sida su hena thabak tongminaraga hena chawkhatpa purakpo oibiu haibase mase haijege thank you so much for your wishes thank you so much masi ningasigi impact talk to manipur gi program ngasi akhina unazari basi mahaki backbone da yamna strong oiba person mioi ohum lai mahaki ahan bada husband ani subada manempok ohum subada mahaki machanupi aduna mi amana akhina miyana sakhangna thabak tawge natraga karigumba manada ba thabak ama tawge haiba matam da aigi family na phajana support tawbiba taragadi suksoi soidana madumai pakane haiba ngasi Sanjeeta Aheibam na achauba example ama oibire haijage masini ngasi talk to manipur gi program mathangi chayol da nungarba personality ama putuna lakjage ngasi gidi kaine na ba yathang nijari pinabirase